February 5 the Kastin State Manung the Myanmar military junta ga khutong bada Manipur da KIA da lan pang masat khiba KNA-B kungama thoi sikhre siraba singi manung da kangpokpi site tagi nipan aduga Sursanpur dagi tarahumdo yauri KNA-B kadar anidi nupi thire haidi Burma da hujug laiba kuki leader singi directive matungina Manipur manung da laiba kuki singi WhatsApp group da Burma land da siba sokpagi pau share tawhan khidre nupi angang sinna taba nungai roi khanduna amadi pau tam thokhigani wawa laurakani haiduna kuki nupi angang singda pau tamdre haina iduning thawna information am khak share tawrakle army na arambai gi mathakta allegation kaya tawrakre parliament da Manipur gi MP Bimol akoijam na pikiba warol amagi pakhom piraduna Bharat Lanmi gi Major Digbijoy Singh Rawat na Manipur da Central Security Force na lawriba thaudang singi matang da wafam kaya phongdorakre Rawat ki maikai digi maitai gi khulai paiba arambai gi kangbu sing yawba thaudok ama pawdam laduna arambai gi mioi sing police ki uniform selaga police ki gari da tongduna army gi checkpost lantholaga chatpagi thaudok sing yawkhre madu Central Security Force na thingduna chalhallamdaba yabani maramdi khulai paiba police ki fijo selaga chatliba kangbu asi kuki gi khul singda landaba chatpane asigumba thaudok asi state asida ungkhatnabagi sang hengat hannabani hairaduna Rawat ki maikai digi mahangna phongdok leba wafam asi saugatpa video amasu thagalakle loinana athubada authority na action lawgadabani haidi mahangna makha taaduna chief minister gi maikai digi order kaya pirabasu Central Security Force na chief minister gi order adu inkide masina taba maitai gi khungangda attack torokpa matamda madubu khut hannaba Manipur police ki maikai digi honarakpa matamda Central Armed Force na tingbagi thaudok sing su thoki haina su phongdoki Ganga da irupagi politics amotpa Ganga da irupana sengdokpa ngamloi haina CM Biren gi mathakta Paulilan Haukibna wafam kaya thamlakre Manipur gi Chief Minister N Biren Singh amasung mahaki Council of Minister na Prayagraj da pangthokiba Mahakumbha Mela da saruk yabag loinana Tribeni Sangam da iruptuna Manipur da ingtapa puraknaba thawni khraba matung BJP gi MLA Paulilan Haukibna thawong adu Ganga turel da irupagi politics ni haina nakoinana wafam kaya thamakre Chief Minister N Biren Singh amasung mahaki Council of Minister yauriba minister ahum MLA mari Tribeni Sangam da iruptuna thawni jabagi thawramadu pause kaya da paksana phona kharba matungda BJP gi MLA Paulilan Haukibna ex da thagalapa warol amada Ganga turel da irupagi politics Ganga turel asi yamna motli habase ngakningai oide amasung turel asi da irupana sengdokpa ngamloi hana phongdokhe KNA-B lanmi singi pumtharaba sibhaksang kaya mai thadokre haina haide Kamjong district amadi Kabo tampak da haukiba tha January 19 tagi Manipur base larhalup singa KNA-B amadi makogi khutpu singi marakta sattharake khutthonabagi thaudokta sikraba KNA-B amadi makogi khutpu singi haksang sing pathapum tharakpadagi mai thadokre haidi loilam lainga ki lanmi sing amadi KNA-B ga punna proxy war tawduna Kamjong district amasung Kabo tampaki lonaba mafam amada haukiba January 19 tagi Manipur gi yawloi singi base camp amada landaratuna February 3 phawba nakalanida kanamongda khutthonaki badada Manipur gi yawloi singna handuna nongmai kapada sikhiba singi haksang lamhang tumhang da pathapum thaduna taaduna leibadagi lamlaki sau seksingna setuna sapa amadi pumthabagi namthiraba manam namlakpadagi Manipur da base toba yawloi singna asiba haksang tara khomjinduna mai thadokre haina pau source man haire pau aduna makha taraduna hai nongmai maruna panduna sokpadagi chen bangam hawdaba khara lapna taaduna leiba siba haksang khara su leiri nakalani makta changsin bada khudong sadaba mafam oibana haksang singadu lokhat pangamduna leiri hairi hauji oina nakalani makta lan khara lep khrabasu marang marakta lapna nongmai kapna babadi drone gi matengna bom thadana badi lepna dre amadi maikai ani mak khaje handoknaraga phibam semnaduna leiri hairi Kabo tampaki tungso khulda loilam lainga ki lanmi singi asiba haksang yang khai mukso leirol chankre haina pau sina makha tari loilam chandokpa lanmi singna haujiksu proxy lanmi sing saugatuna anauba proxy war ama tauna ba sem sare adubu ningtamba taleba yawloi singi singnaba kudimak mayoknana ba khungpham sena semduna leiri haina akangnaba pau gi source amana makha tarangle kuki khulai paiba singna lateng khan makha basti bazar da leiba farm house ani amang ata thohan batana pochai sing huranduna pukre haire Manipur da tholiba lan asigi akanba saitheng Jiribam district ki praja singna phangloraba matung matam khara pamdaba thaudok sing tholodraba matung kuki khulai paiba singna Jiribam gi Jairon Pokpi amadi lateng khan makha basti bazar da leiba farm house ani ama ata thohalambaga loinana pochai kaya su huranduna pukre haire hiramasigi matang da pau se sina pangmo pau gi matung inadi kuki khulai
ꯄꯥꯏꯕꯁꯤꯡꯅ ꯑꯃ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯕ ꯐꯥꯔꯝ ꯍꯥꯎꯁꯁꯤꯡ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯟ 6ꯇ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤꯁꯤꯡꯅ ꯃꯁꯥꯒꯤ ꯐꯥꯔꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯖꯤꯔꯤꯕꯥꯝꯗꯒꯤ ꯁꯣꯏꯕꯝ ꯔꯇꯟ ꯀꯨꯃꯥꯔ ꯁꯤꯡꯒꯤꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯅꯍꯥꯟ ꯄꯨꯡ 10:45 ꯇꯥꯕ ꯃꯇꯝꯗ ꯂꯥꯇꯤꯡꯈꯥꯟ ꯃꯍꯥꯕꯁꯇꯤ ꯕꯖꯥꯔꯗ ꯂꯩꯕ ꯐꯥꯔꯝ ꯍꯥꯎꯁ ꯊꯨꯒꯥꯏꯔꯝꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯕ ꯄꯣꯠꯆꯩꯁꯤꯡ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕꯒ ꯂꯣꯏꯅꯅ ꯐꯥꯔꯝ ꯑꯗꯨꯗ ꯊꯥꯕ ꯀ꯭ꯋꯥ ꯄꯥꯝꯕꯤꯁꯤꯡꯁꯨ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯜꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨ ꯄꯀꯥ ꯑꯣꯏꯅ ꯊꯣꯏꯅ ꯑꯃ ꯑꯇꯥ ꯊꯣꯛꯈꯤꯗꯦ ꯀꯥ ꯑꯗꯨꯗ ꯊꯝꯕ ꯇꯤꯚꯤ ꯌꯥꯎꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯀꯥꯡꯊꯣꯜ ꯑꯃꯗꯤ ꯐꯤꯔꯣꯜꯁꯤꯡ ꯃꯩ ꯊꯥꯔꯝꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯄꯨꯂꯤꯁ ꯑꯃꯗꯤ CRPFꯀꯤ ꯀꯥꯡꯕꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ JDUꯒꯤ MLA 5ꯒꯤ ꯐꯥꯏꯅꯦꯜ ꯍꯤꯌꯔꯤꯡꯒꯤ ꯖꯖꯃꯦꯟ ꯔꯤꯖꯥꯔꯚ ꯇꯧꯈ꯭ꯔꯦ JDUꯒꯤ MLA 5ꯒꯤ ꯐꯥꯏꯅꯦꯜ ꯍꯤꯌꯔꯤꯡ ꯁ꯭ꯄꯤꯀꯔ ꯇ꯭ꯔꯤꯕꯨꯅꯦꯜꯗ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 13:30ꯗꯒꯤ ꯆꯠꯊꯈ꯭ꯔꯦ ꯐꯥꯏꯅꯦꯜ ꯍꯤꯌꯔꯤꯡ ꯑꯗꯨꯒꯤ ꯖꯖꯃꯦꯟ ꯁ꯭ꯄꯤꯀꯔꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜꯗ ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ 10 ꯁꯦꯗꯨꯜꯒꯤ ꯃꯈꯥꯗ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯀꯦꯁ ꯃꯥꯌꯣꯛꯅꯔꯤꯕ JDUꯒꯤ MLA 5 ꯑꯗꯨꯗꯤ ꯊꯥꯡꯃꯩꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA KH ꯖꯣꯏꯀꯤꯁꯟ ꯇꯤꯄꯥꯏꯃꯨꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯆꯨꯔꯁꯥꯡꯂꯨꯔ ꯁꯅꯥꯇꯦ ꯖꯤꯔꯤꯕꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA MD ꯑꯁꯥꯞ ꯎꯗꯤꯟ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA LM ꯈꯧꯇꯦꯅꯤ ꯉꯔꯥꯡꯒꯤ ꯍꯤꯌꯔꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁ꯭ꯄꯤꯀꯔꯅ ꯀꯥꯎꯟꯁꯤꯜ ꯑꯣꯏꯔꯤꯕ M ꯕꯨꯄꯦꯟꯗꯅ JDUꯗꯒꯤ BJPꯗ ꯆꯪꯈ꯭ꯔꯕ MLA 5ꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡꯃꯛꯁꯨ ꯁ꯭ꯄꯤꯀꯔꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜꯗ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯇꯧꯕꯤꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈꯤ 2022ꯗꯒꯤ ꯊꯥꯈꯤꯕ ꯄꯤꯇꯤꯁꯟ ꯑꯁꯤ ꯁ꯭ꯄꯤꯀꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ MLA 5ꯒꯤ ꯍꯤꯌꯔꯤꯡ ꯉꯔꯥꯡ ꯐꯥꯏꯅꯦꯜ ꯑꯣꯏꯔꯦ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯃꯨꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡꯗ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ NPF ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯟꯅꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯍꯤ 2021ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯈꯜꯗ ꯈꯟꯗꯨꯅ ꯁꯦꯝꯂꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯂꯩꯉꯥꯛ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯃꯗꯤ ꯄꯥꯏꯗꯕꯒꯤ ꯑꯀꯟꯕ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯇꯥꯏꯅꯕ ꯏꯍꯣ ꯍꯣꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯕꯨ ꯃꯤꯅꯧꯗ ꯇꯃꯨ ꯑꯦꯔꯤꯌꯥꯗ ꯂꯩꯔꯝꯕ ꯅꯥꯒꯥꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯏꯔꯥꯡ ꯍꯧꯕꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯛꯄꯗꯒꯤ PDF KNA-B ꯇꯛꯈꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ ꯅꯣꯡꯊꯛꯇꯒꯤ ꯕꯣꯝ ꯊꯥꯗꯕ ꯌꯥꯎꯅ ꯆꯠꯊꯔꯛꯄ ꯇꯛꯈꯥꯏꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡ ꯁꯣꯛꯂꯛꯄ ꯌꯥꯕꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯃꯇꯝ ꯈꯔ ꯊꯩꯗꯣꯛꯇꯨꯅ ꯂꯩꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯇꯃꯨꯗ ꯂꯩꯕ ꯅꯥꯒꯥ 130 ꯔꯣꯝ ꯃꯅꯤꯄꯨꯔꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯇꯤꯃꯤꯅꯧꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ 140ꯅ ꯑꯅꯥꯜꯅꯤ ꯑꯃꯗꯤ 50ꯅ ꯇꯥꯡꯈꯨꯜꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤꯒꯤ ꯅꯣꯖꯥꯡ ꯒꯤꯞꯀꯦꯟ ꯃꯦꯃꯣꯔꯤꯌꯦꯜ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯀꯤꯕ ꯌꯥꯎꯗꯨꯅ ꯈꯨꯠꯇ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯥꯏꯗꯨꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯗꯤꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ DMCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯦ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯀꯛꯄꯣꯛꯄꯤꯗ ꯂꯩꯕ ꯃꯤꯁꯟ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ 12 ꯂꯩꯕꯒꯤ ꯃꯅꯨꯡꯗ 19ꯅ ꯃꯍꯩꯔꯣꯏꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯂꯩꯍꯧꯔꯤ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯨल ꯀꯥꯔꯛꯇꯕ ꯑꯣꯖꯥ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯃꯤꯡꯒ ꯀꯣꯟꯅꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯔꯤꯡ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯦ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯔꯤꯡ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯟꯇ꯭ꯔꯨꯜ ꯗꯪꯁ꯭ꯋꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯣꯟꯇ꯭ꯔꯨꯜ ꯗꯪꯁ꯭ꯋꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯟ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯊꯧ ꯇꯧꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯅꯦꯝꯊꯔꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯃꯔꯝꯅ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯈꯔ ꯑꯃꯅ ꯀꯥꯔꯒ ꯈꯔ ꯑꯃꯅ ꯀꯥꯔꯛꯇꯕ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯣꯖꯥ 12 ꯂꯩꯕꯒꯤ ꯃꯅꯨꯡꯗ 15 ꯑꯃꯗꯤ ꯆꯥꯡ ꯅꯥꯏꯅ ꯀꯥꯔꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ 9 ꯂꯩꯕꯒꯤ ꯃꯅꯨꯡꯗ 2 ꯈꯛꯇ ꯀꯥꯔꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯌꯦꯡꯁꯤꯜꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯣꯖꯥꯁꯤꯡꯅ ꯍꯩꯀꯛꯄꯣꯛꯄꯤꯕꯨ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯀꯤ ꯇꯂꯕ ꯈꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯇꯤꯆꯤꯡ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯋꯥꯈꯜ ꯈꯔ ꯈꯟꯕꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯃꯤꯡꯒ ꯀꯣꯟꯅꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯈꯪꯅꯕ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯆꯤꯅꯤ ꯈꯨꯟꯕ ꯀꯛꯆꯤꯡꯒꯨꯝꯕꯁꯤꯡꯅ ꯂꯩꯄꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝꯗ ꯌꯥꯎꯁꯤꯜꯂꯨꯅꯨ ꯍꯥꯏꯅ
ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯏꯔꯛꯂꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯍꯩꯅꯕꯤ ꯆꯤꯟꯖꯥꯛ ꯆꯠꯅꯕꯤ ꯑꯃꯗꯤ ꯍꯩꯅꯖꯕ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯌꯥꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯤꯡꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯅ ꯊꯋꯥꯏ ꯄꯥꯟꯕ ꯂꯦꯡꯃꯤ ꯄꯥꯜꯂꯤꯕꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯑꯊꯣꯏꯕ ꯊꯋꯥꯏ ꯄꯥꯟꯕ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯗ ꯈꯪꯅꯗꯨꯅ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯃꯁꯛ ꯈꯪꯕ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯀꯌꯥ ꯂꯩꯔꯤ ꯑꯗꯨꯒ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯃꯗꯤ ꯄꯥꯝꯅ ꯆꯥꯖꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯨ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ MLA ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯃꯨꯛ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯍꯥꯏꯕꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯑꯋꯥ ꯆꯩꯊꯦꯡ ꯈꯥꯡꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯁꯨ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯅꯥꯏ ꯃꯁꯦꯜ ꯂꯩꯕꯒꯨꯝꯕꯒꯤ ꯃꯃꯤ ꯇꯥꯕ ꯎꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤꯕ ꯑꯁꯤꯃꯛꯇꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯐꯕꯒꯤ ꯈꯨꯗꯝ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯆꯨꯝꯕ ꯋꯥ ꯍꯦꯛ ꯉꯥꯡꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯑꯐꯕ ꯊꯧꯑꯣꯡꯒꯤ ꯊꯕꯛ ꯍꯦꯛ ꯇꯧꯕꯗ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯂꯣꯏ ꯈꯪꯕꯗꯒꯤ ꯑꯔꯥꯟꯕꯗ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯃꯇꯝ ꯁꯥꯡꯅ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕꯗꯨꯁꯨ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯗ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯐꯥꯎꯕꯅ ꯂꯣꯏꯅ ꯏꯈꯪꯗ ꯈꯪꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯕꯗ ꯋꯥꯔꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯛꯆꯤꯡꯒꯨꯝꯕꯁꯤꯡꯅ ꯄꯤꯖ ꯄꯤꯊꯛ ꯈꯔ ꯇꯧꯕꯤꯔꯒ ꯆꯥꯕ ꯂꯥꯡꯄꯒꯨꯝꯕꯒꯤ ꯋꯥꯔꯣꯜ ꯀꯌꯥꯃꯨꯛ ꯃꯦꯗꯤꯌꯥꯗ ꯌꯥꯎꯔꯛꯄꯁꯤꯃꯛꯇꯤ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯅ ꯃꯈꯧ ꯄꯣꯛꯅ ꯂꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯐꯧꯍꯥꯝꯒꯨꯝꯕ ꯐꯧ ꯀꯌꯥꯃꯨꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯤꯡ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯁꯨ ꯑꯐꯕꯒꯤ ꯈꯨꯗꯝ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ MLAꯒꯤ ꯑꯃꯗꯤ MPꯒꯤ ꯀꯦꯟꯗ꯭ꯔ ꯈꯛꯇꯗ ꯉꯥꯡꯅꯕ ꯂꯥꯎꯅꯖꯕ ꯑꯣꯏꯔꯕꯗꯤ ꯈꯔꯕꯨ ꯐꯩ ꯃꯗꯨꯗꯤ ꯅꯠꯇꯅ ꯂꯩꯄꯥꯛꯀꯤ ꯑꯔꯨꯕ ꯍꯤꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯉꯥꯡꯕ ꯁꯛꯄ ꯑꯃꯗꯤ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯊꯧꯑꯣꯡꯁꯤꯡ ꯈꯪꯗꯕꯗꯒꯤ ꯑꯅꯦꯝꯕ ꯊꯥꯛꯇ ꯇꯧꯕꯁꯤꯡ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯑꯔꯨꯕ ꯂꯩꯄꯥꯛꯀꯤ ꯊꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝ ꯌꯥꯎꯁꯤꯟꯗꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯑꯊꯨꯕꯗ ꯈꯜꯂꯒ ꯃꯈꯥ ꯇꯥꯔꯛꯇꯅꯕ ꯏꯁꯥꯅ ꯍꯣꯠꯅꯕꯤꯕ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯅ ꯑꯆꯨꯝꯕ ꯇꯧꯕꯗ ꯂꯥꯟꯗꯥꯔꯛꯄ ꯊꯥ 12 ꯐꯥꯔꯛꯀꯗꯧꯔꯕꯅꯤ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯅ ꯈꯪꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯑꯅꯦꯛꯄ ꯃꯥꯟꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯊꯕꯛ ꯊꯧꯑꯣꯡ ꯃꯈꯥ ꯇꯥꯅ ꯇꯧꯗꯕꯅ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯟꯕ ꯆꯨꯝꯒꯅꯤ ꯆꯤꯅꯤ ꯆꯥꯏꯊꯣꯛꯄꯗ ꯀꯛꯆꯦꯡꯅ ꯈꯨꯟꯕꯁꯤꯡꯅ ꯂꯩꯄꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝꯗ ꯌꯥꯎꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯤ